Hanagi Deputy Chief Minister Oiramba Y.Joykumar na social media da Manipur da thokliba irang asi 80 na hobani haina phongdokiba wafam adu sengdoraknaba matam thakrabasu ngasi fawba sengdoktona leibagi mayokta ngasi lamdam asigi ima kayana Uripok Naoremthong da leiba Y.Joykumar gi yumda thomjinaba hotnakhre Ima sing amadi state force anigi marakta wari sanarba matung miyoi tarukna sabat tim amana Joykumar unaraba changkhre Joykumar unaba changdringai mamang oina Manipur apunba ima singi President Thongam Inautra Devina Fundorakpada Y.Joykumar na social media da yumfam yautaba wafam kaya fundorakiba asi tasengna aranba wafam ne masigidamak matam thaduna sengdorakna ba wafam khanghan kiba leire adungmakpu ngasi fawba thawa sadaba maongda leithokpa asi lamdam asigi oina laibak thibani Manipur da thokliba irang asida 80 icha singna thang ten paiduna miyambu kukina nomaina katuna talakpadagi kalakhibani Joykumar na phongdorakliba wafam sengdoraktaba thoklabadi mapunsi chuppa vote amuk hanna lepa yaroi haba warning sa thamramki haina phongdukhe Numitu da torbung bangla da sangsalaga moina saitu pairaga tauramdraba ngasi akhoina saitda yang maitai meyansina hingi base lairi base laiba phangamda basu yai kangla se moina loi khutum chalam basu yai adubu mana pabung Joykumar na nahan thokiba magi statement do handopiu lale natraga ai soigre haiba wahai se haibiu haiduna khoina nahan langonda akhoi ngarangi pung 10 bu khajagi bane matamse aduma sengdoraktre mangak aduki matikalle mana mangak kallabani na kanmagi matungina makha tarakko oina khoi Manipuri apunba ima singna mongonda thamjariba wahai se ma social media da thokpasu yaroi ma platform amata da karakpasu yaroi haiba mana singdu oi hairagadi akoina mana karakpa matamda akoina khut paira singdagani Manipur apunba ima singna aduga ma bhole pasu yaroi sigi wahai se akoi Manipur apunba ima sing thamjari